Matam ama angang oirabasu ahal oirabasu Hero Honda bike haina khangnarami asi thawragadi standard ama oinarami hojiksu mayamna Hero Honda gari haina khangnari company asi profit mayam ama leirabasu Hero amadi Honda tongana takhibagi maram karigino khangbibagi-damak wari asi makha taminasi 1980s ki matamda Bajaj scooter asigi market asi asuki matik fajarami demand yamna leirabasu marang kaina saba ngamlamde miyoy amana order toraba matung tha kuina leraga fangbana customer ayamba pendaba ama oirami matam aduda Hero company gi founder Bris Mohan Lal Munjal gi cycle Bharat pumbada minglerami Bris Mohan Lal Munjal su two-wheeler motorcycle gi demand ase khanglami adubu luribadi engine technology semba sini Bris Mohan na khalami mapal country gi engine semba company amataga deal tawang amadi haiduna matam aduda foreign country tadi motorcycle gi demand ase asuki matik lerami Bharat Sarkar su matam aduda miyam gi demand ase khangbana company gi angamba mateng pangnaba honarami Hero company na ahanba French ki company Peugeot motorcycle ka tied up tawnaba honarami adubu oibangam khide ani subata Japanese company Honda ga Hero company gi marakta amuk deal tawkhi amadi mai pakhi Honda matam aduda success oiriba company amo oirami 1984 da Hero amadi Honda gi marakta collaboration tawkhi madudi Hero na body parts semba madi Honda na engine parts semlaga punna India market at launch tawba haina asida Hero gi kanaba haragadi engine gi khudong chaba fangba Honda gi kanaba madudi India market no ba khudong chaba fangba sini agreement aduda yauriba warol adudi Hero na Honda da $5 lakh one time piba madi 4% royalty su piba sini Indian customer na pamadi thau su yamna sadaba pickup su leiba asumna ahanba Hero Honda CD100 asi 1985 ta launch tawki tagline na feel it shut it forget it haibagi arthadi petrol hanjalo khumjallo aduga kaukro haibani matam aduda superstar Salman Khan na promotion tawrami motorcycle asi yam fajana sale oirami adubu problem di Japan gi currency adu asum wangkhalami asina maram oiraga Japan dagi lakpa spare parts mamal asum wanglami CD100 yon ba helami helabasu Hero company di loss yam oirami amarom da Hero gi cycle world da khwaidagi cycle sembagi damak Guinness Book of Record mingthol fanglami Hero gi founder Bris Mohan na anauba strategy ama sijanaki madudi finance tawbagi khudong saba thamki asi haire haiduna atopa competitor leitaba nate Suzuki Yamaha Kawasaki Bajaj TVS mayam amasu leirami company mayam asigi focus asi city da leiba mioi khakto erami adubu Hero Honda gi focus ti middle class family amadi khunggang da leiba mioi su erami 1995 fawbada Hero Honda na 20 lakh motorcycle yon mangamki asumna $10 million gross oiki adubu management ki manungda di nungaina daba kayama leirami Honda di developed country USA Russia Europe ki mafam kayama da sell tawrami adubu Hero Honda di India ki anakpa country Nepal Bhutan Bangladesh da natana atopa country da sell tawbagi ayab adu Honda na piramdi Hero ki founder Bris Mohan Lal Munjal amadi Honda gi marakta nungaina daba kayama oiki NOC agreement gi matungina punna thabak tawminaba haiduna inakhiba adugi against Honda na bike amadi Activa launch tawki 2010 da Hero amadi Honda tongan khirami 26% share oramba du Hero na Honda da yonthoki amadi $1.2 Arab Hero na laiki loinana anauba ming Hero Motor Corp haina hudukhirami mayamna di Honda yaudana Hero si mutlani haina hainarami adubu ngasi scooter da hairagadi Maestro H110 Pleasure plus X-Tech Destiny 125 X-Tech Maestro H125 bike da hairagana Splendor Plus X-Tech iSep Deluxe iSep 100 Glamour Passion X-Tech anoba kayama launch story ngasisu matam asigi matungina electric scooter bida haina su launch tawgadawri Hero Motor Corp ki headquarter ase New Delhi da lei Bharat tanatana Bangladesh Colombia Germany Austria France Africa South and Central America da su supply tawri Bharat ki Haryana Gurugram Andhra Pradesh Sitor Uttarakhand Haridwar Gujarat ki Halol mafam mayam asida su manufacture industry lei hojiksu Honda na namthak tawrabasu Hero na
ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯝꯄꯅꯤ ꯑꯁꯤ ꯃꯨꯠꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯍꯣꯠꯅꯕꯗꯒꯤ ꯉꯁꯤꯁꯨ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯛꯇꯥꯛꯂꯤ ꯁꯥꯏꯀꯜ ꯁꯦꯝꯂꯝꯕ ꯀꯝꯄꯅꯤ ꯉꯁꯤꯁꯨ ꯑꯅꯧ ꯑꯅꯧꯕ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯄꯨꯊꯣꯛꯇꯨꯅ ꯚꯥꯔꯠꯀꯤ ꯃꯥꯏ ꯉꯥꯛꯂꯤ ꯉꯁꯤ ꯍꯤꯔꯣꯒꯤ ꯁ꯭ꯇꯣꯔꯤ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯍꯥꯏꯕꯗꯤ ꯁꯥꯏꯀꯜ ꯈꯛꯇꯪ ꯅꯠꯇꯅ ꯄꯦꯇ꯭ꯔꯣꯜꯅ ꯃꯃꯜ ꯑꯁꯨꯝ ꯇꯥꯡꯕ ꯍꯦꯜꯂꯛꯄꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅ ꯍꯤꯔꯣ ꯉꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯑꯅꯤꯁꯨꯕꯗ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯤꯞ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯕꯤꯕ ꯍꯣꯟꯗꯥꯗ ꯗꯤꯄꯦꯟ ꯇꯧꯕꯅ ꯍꯤꯔꯣ ꯃꯨꯠꯄꯒꯤ ꯐꯤꯕꯝ ꯌꯧꯔꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯏꯁꯥ ꯏꯊꯟꯇ ꯇꯧꯕꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯈꯥꯗ ꯑꯦꯝꯄ꯭ꯂꯣꯌꯤ ꯊꯝꯗꯨꯅ ꯍꯩꯁꯤꯡꯅ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕꯤꯕ ꯌꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯦ ꯏꯁꯥꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯃꯔꯨꯞ ꯑꯣꯏꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ